Kangpokpi district manung sanba Konsa Khungi lam yauna atei thabak thorom sing sunabagdamak thamba JCB ama Leilun Vaiphei Khul gi khunja sing organi singnaba singna haukiba nongmajing numit ki numidangda thugaiduna amang ata thonkhiba amasung Konsa Khungi khunja ani fajin dun thamkhre haiba wahau aduna maram oiraga khul ani gi marakta akanma moongda ningai sangdanaba amasung unkhatnabagi thodok thokre haire anna sisi yadre noi tokthokro panji khaba yaroi haina koina panji lothok pibne adudagi moina sigi ihaudagi mutungina lamma posibu usidana momoina mamaina maku oige na tawrakpasi akhoi yam sauninge pawasna hai ngase yu Konsa Khungi khunja singna Leilul Vaiphei khulda chatuna thokiba thodok adugi matangda waroi sin ama proknaba wari sanaba satki hairi maduda maikai ani gi marakta ningai sangdanabgi thodok adu thokibani thodok aduna maram oraga khul ani khunja singi marakta chauna muknarakpadagi haujik asobu irang thokli irang adu laksinabagi damak police nampham adu sangsinduna control tongnaba honari haujik phawbi oina sapcha paw phangje adum oinamak thodok aduda mioi khara aso open nangkhre hairi Semangat kita naik. Pablo. Nakal amromda Leilun Khungi khunja singna phongdropi matung ne ngase yu Konsa Khungi mioi singna khul adu wari sanasi aina lakhi maduda khul adu gi nupi kharana mangjongna pau prem labadi fagadabani haiba wafam sing phongtok gi hairi maduda Konsa Khungi mioi singna irang horkhibani hairi moi ani sina irang se hogatana sigi wari sa se na haiba lakpa moong se wari saba lakpa moong na trabani yengone mayam sina thongdo ise nupi angang khaidana Leilun Vaiphei sina akoi khuzna changsandana moi etik toba lakpa na twa mayam na su yengbiramo si phawbada moi na karino khallagadi akoi na khadaba chena ba thohani dana nupi mayam society na chaluraga moi se tale akoi site gi Vaiphei gi jati gi mis site gi nupa angang sing se sauraga su akoi na them bi dana khana gumse chena gumse phajana ko na wari sara se na akoi na themaga lakpa ngaktani togadabu kai khumna bada matik charaba pabung CM Biren Amadi Konsan authority na thuba matamda waroisin pubira o